Demand phangdriba phawba nekam zomhaugi mathomngam pangthokloi Thadou inpi Assam. Kuki Militant group sing KRA, UKDA, KLA gi KZC Thadou Literature Society Assam gi chairman nekam zomhau tamthina khatkiba siki asumba well phanganaba Thadou inpi Assam TIA Thadou Women's Association Thadou Literature Society amadi Thadou Student Association gi maikaidigi India amadi Assam lengak taliba demand sing phangdriba phawba leikidraba nekam zomhau gi haksang arobi mathomngam pangthokloi hari Miyar asigi matangda Charter of Demand sing yawba memorandum ama Assam Minister KZC amasum NCHAC gi Chief Executive Members sing India Government ki Union Home Secretary Assam gi Chief Secretary DGP Ministry of Home Affairs Advisor NE Deputy Commissioner sim Karbi Anglong amasum Dima Hasau gi SP sing the pisingki demand sing aduri miyar asi National Investigation Agency NIA da sinaduna ticket halo Thadou gi identity bu protection tawgadabani India government ki ayaba yauna Assam Rifles ki makhada Kuki Thadou memorandum of understanding ama kuyek pinagadabani KRA UKDA KLA ga sign tawnari bisu lokthokadabani Manipur based tobu militant sing Assam dagi takthokigadabani sensitive area ki mapanda laidiba militant sing camp hongdokadabani crime da sienaba KRA UKDA KLA amasum Kuki National Assembly Assam ki lusingba phagadabani laikhidraba nekam zomhau gi imung manungda matik saba compensation pibugo loinana maki khwaidi ki naknaba miyo mabu lainga ki thabak pigadabani Karbi Anglongda nekam zomhau gi peace memorial ama sengbikadabani haibisini Sirolosina makha taraduna Kuki Thadou ethnic class 1992-1993 gi matamdai Kuki Militant sing Thadou community gi mathakta hingsa gi thawong ka sataduna lakli ethnic class adu nekam zamhau gi pokminaba mayamba mas Kuki Militant sing khatkibane hanesu Thadou inpi Assam na phongtorakli Kuki Militant sing gi miyot minai kya siki marakta Thadou community na ngasi phawba truth justice amasum non violence haibisida thajaba thamdun lakli maram asna Thadou inpi Assam amasum masiga satminari balup singna Assam gi Karbing Anglong da lairiba community singi marakta ing tappa amadi nungsi sanaba puraknaba Assam government amasum India government na khudakta thabak lakhot kadabani hain stakshili Panbayabadi mamangta August tarukta Thadou community gi mihut kangbu ama Imphal laktuna classic hotel mitei CSO singi lusingba singa pangthokiba miphamda laikhidraba nekam zomhau saruk yakibani nekam zomhau August kunthra gi numidana Kuki Militant sing Karbi Anglong gi manjada leiba ma ki yumdagi phaduna pukhraga tamthina hatkibani PM Modi gi Manipur khongsat miyam khu senabiyu MPP Prime Minister Narendra Modi ki Manipur khongsat miyam khu senbiyu haina Manipur People's Party MPP na phongdorakli MPP na thadorakpa chirolamana hai India ki Prime Minister Narendra Modi na Manipur lakpi khongsat taram oi India ki Prime Minister na Manipur laktuna ngasi mak mayumda sang phangdriba adugumna English ngani ga khunga humdegi me humdegi tholakiba asobu irang aduna maram oiraga mayum mekei thadoktun lanjenarakla sing irang asida masa masu kainakraba sing loinana relief camp da wan hingliba sing bu tangdu leitana lehanabagi damak waroshin puraklabadi miyamna apen boigani masigi mihutta irang amu hena sangthalabadi PM gi Manipur khongsat MPP na taram okloi madugi mihutta miyamna khu shelaga lebiyu mamang Union Home Minister Amit Shah na Manipur laklamba matamda hairamba mahak amuhana Manipur lakani adugi numit taraga mangani gi manungda irang loishingani haikibadu mahak hankraba matung irang loishinbagi muhut irang hena sangtharaki asumna PM Modi na atamdana Imphalda lakpi ki muhut Mizoram Assam amadi Manipur gi district ama oiribu Chusampura satluraba matung Imphal gi Kanglada lakadabani Chusampura mahakna kari hairamgadaba amadi kari piramgadaba aduga Kanglada na mahakna kari hairamgadaba haibisi miyamna khu senbatai Athubada PM Modi na irang asi lushingadabani free movement yahangadabani IDP sing masa gi mayumda hanjin hangadabani amadi Manipur gi awat pasing leba amagi makok thongba amoina PM na men khanaba laukthoklamgadabani haina MPP na takshilakli su sangdokpa hai asi Manipur gi ngamkhai kainaba India lenga sinma laloni kaduko India lenga amadi Kuki Militant kumza English ngani ga kunga mari gi February kunga matam loikhraga suspension of operations su sahi amaga muk sangdorakpa si Manipur khunda minariba kanglu masil ki marak nungsina danaba amadi Manipur gi ngamkhai kainaba India lenga no sinbala longni haina Kaksing District United Clubs Organization kaduko gi sirolaman haidi
ꯁꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯅꯥꯒꯥ ꯃꯤꯇꯩ ꯄꯥꯡꯒꯜꯅꯆꯤꯡꯕ ꯐꯨꯔꯨꯞ ꯀꯌꯥ ꯑꯁꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯛꯍꯟꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯒ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯁꯨ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯁꯤꯡꯅ ꯐꯣꯡꯅ ꯁꯦꯜ ꯈꯥꯏꯕ ꯂꯨꯠ ꯇꯧꯕ ꯂꯣꯏꯅꯅ ꯄꯦꯁꯦꯟꯖꯔ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯇꯦꯝꯁꯤꯟꯅꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗꯒꯤ ꯁꯨ ꯐꯣꯡꯅ ꯁꯦꯜ ꯈꯥꯏꯔꯤꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯪꯅ ꯈꯪꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯨꯒꯤ ꯃꯔꯨꯝꯗ ꯃꯅꯤꯄꯨꯔꯒꯤ ꯎꯃꯪ ꯋꯥꯃꯪ ꯀꯌꯥ ꯀꯣꯛꯊꯣꯛꯇꯨꯅ ꯄꯥꯛꯁꯅ ꯄꯣꯄꯤ ꯊꯥꯟꯗꯨꯅ ꯍꯧꯔꯛꯂꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯀꯌꯥ ꯐꯠꯇ꯭ꯔꯕ ꯅꯤꯁꯥ ꯗ꯭ꯔꯒ ꯄꯤꯖꯗꯨꯅ ꯁꯨꯝ ꯆꯥꯔꯕ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯁꯨꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯂꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯦ ꯑꯃꯗꯤ ꯐ꯭ꯔꯤ ꯃꯨꯞꯃꯦꯟ ꯐꯪꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯏꯟꯗꯤꯌా ꯂꯩꯉꯥꯛꯅ ꯅꯝꯊꯥꯛꯀꯤ ꯂꯥꯡ ꯊꯥꯛꯂꯤꯕꯁꯤ ꯍꯟꯗꯣꯛꯀꯗꯕꯅꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠ ꯃꯠꯇꯨꯅ ꯊꯥꯔꯠ ꯀ꯭ꯂꯥꯁ ꯁꯤꯇꯤꯖꯦꯟ ꯑꯃꯒꯤ ꯊꯥꯛꯇ ꯊꯝꯕꯤꯔꯤꯕꯁꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯈꯨꯗꯤꯡꯗ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯒꯦꯔꯦꯟꯇꯤ ꯇꯧꯔꯤꯕ ꯔꯥꯏꯠ ꯄ꯭ꯔꯣꯇꯦꯛꯁꯟ ꯄ꯭ꯔꯤꯚꯤꯂꯦꯖ ꯑꯃꯗꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯁꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯁꯨ ꯁꯥꯡꯗꯣꯛꯄ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇꯅꯤ ꯌꯥꯕ ꯉꯝꯂꯣꯏ ꯐꯣꯛꯁ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯈꯨꯌꯦꯛ ꯄꯤꯅꯗꯨꯅ ꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯍꯤ ꯑꯃ ꯁꯥꯡꯗꯣꯛꯈꯤꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯛꯁ ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯂꯤ ꯐꯣꯛꯁꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ ꯃꯔꯤꯗ ꯏꯟꯗꯤꯌꯥꯒꯤ ꯀꯣꯅꯨꯡ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯏꯁꯇꯦꯠ ꯂꯩꯉꯥꯛ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯕꯣꯗꯤ ꯑꯅꯤ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ UPF ꯑꯃꯁꯨꯡ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KNOꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯄꯨꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯃꯗ ꯏꯪ 2023ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗ ꯃꯇꯝ ꯂꯣꯏꯈ꯭ꯔꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯑꯃꯨꯛ ꯍꯟꯅ ꯆꯍꯤ ꯑꯃꯒ ꯁꯥꯡꯗꯣꯛꯈꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇꯅꯤ ꯁꯨ ꯁꯥꯡꯗꯣꯛꯈꯤꯕ ꯑꯁꯤ ꯐꯣꯛꯁꯅ ꯌꯥꯕ ꯉꯝꯂꯣꯏ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯗꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯁꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯏꯪ ꯇꯞꯄ ꯐꯤꯕꯝ ꯍꯟꯖꯤꯜꯂꯛꯅꯕ ꯇꯥꯟꯈꯤꯕ ꯗꯤꯃꯥꯟꯁꯤꯡ ꯊꯧꯑꯣꯏꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯁꯨꯗ ꯂꯩꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯗꯨꯅ ꯑꯃꯗꯤ ꯐꯣꯡꯅ ꯌꯥꯎꯁꯤꯟꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯥꯠꯄ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯏꯔꯥꯡ ꯑꯁꯤ ꯆꯥꯎꯊꯣꯛꯂꯛꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯁꯨ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗ ꯐꯝꯈꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯁꯟ ꯑꯃꯗ ꯀꯨꯀꯤꯖꯧ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯂꯩꯉꯥꯛꯀ ꯆꯠꯅꯕ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯡꯗꯣꯛꯄ ꯌꯥꯔꯣꯏ ꯃꯩꯗꯤ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯌꯦꯠꯅꯕ ꯂꯩꯇꯅ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯊꯥꯗꯨꯅ ꯇꯛꯁꯤꯟꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯈ꯭ꯔꯕ ꯋꯥꯔꯦꯞ ꯑꯃꯕꯨ ꯊꯧꯑꯣꯏꯗꯕ ꯍꯥꯏꯕꯁꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠ ꯑꯗꯨ ꯃꯠꯄꯅꯤ ꯑꯃꯗꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯋꯤꯗ꯭ꯔꯣ ꯇꯧꯈꯤꯕ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯕꯨ ꯊꯧꯁꯥꯗꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯗꯤ ꯃꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝꯒꯤ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯋꯥꯔꯦꯞ ꯐꯥꯎꯕ ꯇꯥꯗꯕ ꯍꯥꯏꯕꯁꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯕꯨ ꯀꯔꯦꯝꯅꯕꯅꯤ ꯑꯃꯗꯤ ꯈꯣꯡꯒꯥꯎꯅꯕꯅꯤ ꯍꯥꯏꯅ ꯐꯣꯛꯁꯅ ꯂꯧꯏ ꯇꯦꯟꯇꯛꯅ ꯊꯝꯖꯒꯦ KNO ꯑꯃꯁꯨꯡ UPFꯅ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜꯅ NH2ꯒꯤ ꯃꯇꯥꯡꯗ ꯊꯝꯈꯤꯕ ꯋꯥꯐꯝꯒꯤ ꯃꯇꯥꯡꯗ ꯀ꯭ꯂꯥꯔꯤꯐꯤꯀꯦꯁꯟ ꯑꯃ ꯇꯧꯔꯛꯂꯤ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ